Introductory speech Mangagi mamangdadi smaina akoigi handicap ki organization sing se khardi lai ani mari almaina laidi lairamba aduga office hoina phasana hangaga akoigi darka laiba information sing piba khotpa adugumba laitabana khudong chabadu laitabaduna maram moraga akoigi handicap koiba mama pa sing se adugi matik awaba mayok ne haitare khudam oina harbada ai samakki haitare aigi ima aigi ipa aina visually impaired or matamda makoida puning phada binanaba motivate tawbinanaba counseling tawnanabagi adugumba mafam sing jaga sing marang kaina laitabaduna maram moraga makoina adugi khudong chabadu phangide phangdabaduna maram moraga makoisi aduki matik ningba kaina yam wana thamoi sokna makoisi laigide haitare hairiba sina maram moraga masi kokna nabagi damak haibidi karigino haikanda akogi handicap haibasi mioi ba haiba khunai sina hek laiba horakpadagi lairi haibasi aina koi akhangai sing amadi aina sutatana dum haijaba wafamni maramdi karigino haikanda accident haibasi miobina laiba horakpadagi dum thoga laabani naba yekpa amadi jingi problem si miobina khunai sida laiba horakpadagi masi dum sagbona duna laabani masina maram moraga haiba maram ahum sini disability oiraknanabagi lambi se ado haiba lambi se miobina hek lairi makai masi laidorabani aduna sumaina nama soiba amadi handicap angang sing phangba mama pa sing si adugi pati mo koi tawong khangdana wana khangbato aigi akoigi ima ga ipaga na tawkiba dumaina atopa lakadoriba handicap sing amadi laiba handicap sing gi mama pa sing gi awabasi khadiktang orbasu kamaina bohan gadagi haibadu wakalon akoi wakan tinaba wakal manaba marumpang sing oza sing aruga mama pa sing koi pullaga hairiba handicap development foundation manipur si akoi December gi tang nipan song lising maga samapan maudramapan 1999 gi December gi tang nipan sida akoi form tau gi ben